ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯌꯥꯏꯐꯕꯤꯒꯤ ꯃꯅꯦ ꯍꯣꯏꯗ ꯆꯪꯉꯛꯏ꯫ ꯌꯥꯏꯐꯕꯤꯅ "ꯏꯅꯦ, ꯍꯣꯏ ꯏꯅꯦ." ꯃꯅꯦꯗꯨ ꯌꯥꯏꯐꯕꯤꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯅꯦꯅ "ꯌꯥꯏꯐꯕꯤ, ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯀꯔꯥꯏꯗ ꯂꯩꯔꯨꯔꯦ? ꯑꯩ ꯅꯍꯥꯟ ꯂꯥꯛꯑꯝꯃꯦ, ꯅꯣꯏ ꯌꯨꯝꯗ ꯂꯩꯇꯕ ꯀꯨꯏꯔꯦ ꯍꯥꯏꯍꯧꯕꯗꯨꯗ ꯀꯌꯥꯗ ꯄꯥꯈꯠꯂꯨꯔꯦ꯫ ꯏꯕꯨꯡꯉꯣꯁꯤꯅ ꯀꯅꯥꯅꯣ?" ꯌꯥꯏꯐꯕꯤꯅ "ꯃꯣꯔꯥ ꯑꯝꯇ ꯍꯥꯟꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯏꯅꯦ, ꯋꯥꯔꯤꯁꯦ ꯑꯩ ꯐꯖꯅ ꯍꯥꯏꯔꯒꯦ." ꯃꯅꯦꯅ ꯏꯃꯨꯡꯗꯒꯤ ꯃꯣꯔꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯇꯣꯝꯊꯤꯟꯕꯨ ꯐꯝꯍꯜꯂꯦ꯫ ꯌꯥꯏꯐꯕꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯅꯦꯗ ꯂꯤꯔꯝꯃꯤ꯫ ꯃꯅꯦꯅ "ꯑꯗꯨꯗꯤ ꯅꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯄ ꯇꯥꯔꯕꯣ?" ꯌꯥꯏꯐꯕꯤꯅ "ꯃꯇꯝ ꯈꯔꯗꯤ ꯏꯅꯦ, ꯏꯝꯐꯥꯜꯗ ꯕꯕꯥꯒꯤ ꯅꯥꯕꯁꯨ ꯄꯨꯔꯥ ꯐꯠꯇ꯭ꯔꯤꯕꯅ ꯂꯩꯔꯒꯦ ꯈꯜꯂꯦ." ꯃꯅꯦꯅ "ꯏꯕꯨꯡꯉꯣ ꯈꯣꯏꯅ ꯇꯥꯃꯣꯒ ꯑꯩꯈꯣꯏ ꯌꯥꯏꯐꯕꯤꯒꯁꯦ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ." ꯇꯣꯝꯊꯤꯟꯅ "ꯏꯅꯦ, ꯀꯔꯤꯝꯇ ꯆꯤꯡꯅꯕꯤꯒꯅꯨ, ꯅꯁꯥꯅ ꯐꯅꯕ ꯁꯤꯟꯒꯅꯤꯌꯦ." ꯃꯅꯦꯅ "ꯏꯅꯦ ꯆꯥ ꯂꯣꯜꯂꯛꯀꯦ, ꯑꯗꯨꯒ ꯏꯕꯨꯡꯉꯣꯒꯤ ꯃꯐꯤ ꯍꯣꯡꯍꯟꯁꯤ, ꯆꯣꯠꯂꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ." ꯇꯣꯝꯊꯤꯟꯅ "ꯏꯅꯦ, ꯌꯥꯔꯤꯁꯤꯗꯤ, ꯅꯨꯡꯁꯥꯁꯤꯗ ꯂꯦꯞꯀꯦ, ꯃꯥꯏꯅ ꯒꯪꯖꯔꯅꯤꯌꯦ." ꯌꯥꯏꯐꯕꯤꯅ "ꯌꯥꯔꯣꯏ, ꯈꯣꯡꯒ꯭ꯔꯥꯎ ꯑꯆꯣꯠꯄ ꯁꯦꯠꯂꯒ ꯇꯥꯃꯣ ꯑꯃꯨꯛ ꯅꯥꯅꯕ꯭ꯔꯣ? ꯏꯅꯦ, ꯈꯨꯗꯩ ꯄꯨꯊꯣꯛꯄꯤꯔꯛꯑꯣ." ꯇꯣꯝꯊꯤꯟꯅ "ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ, ꯑꯩꯕꯨ ꯁ꯭ꯋꯥꯏꯗ ꯈꯨꯗꯩ ꯍꯣꯡꯉꯣ ꯍꯥꯏꯔꯤꯔꯣ, ꯑꯣꯄꯟꯗ ꯍꯦꯛꯇ?" ꯌꯥꯏꯐꯕꯤꯅ "ꯇꯥꯃꯣ, ꯑꯁ, ꯏꯃꯨꯡꯗ ꯍꯣꯡꯉꯣꯕ, ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ." ꯇꯣꯝꯊꯤꯟꯅ "ꯍꯣꯏꯗꯦꯍꯦ, ꯈꯨꯗꯩ ꯁꯦꯠꯄꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯌꯨꯝꯗ ꯑꯃꯨꯛꯇ ꯁꯦꯠꯇ꯭ꯔꯁꯨ ꯉꯁꯤꯗꯤ ꯇꯝꯕ ꯇꯥꯔꯦꯗꯅ. ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ, ꯈꯨꯗꯩ ꯁꯦꯠꯄ ꯐꯖꯅ ꯍꯩꯇꯦꯀꯣ." ꯌꯥꯏꯐꯕꯤꯅ "ꯆꯍꯤ ꯑꯗꯨꯛ ꯌꯥꯝꯂꯒ?" ꯇꯣꯝꯊꯤꯟꯅ "ꯍꯩꯇ꯭ꯔꯦ, ꯑꯩ ꯕꯣꯛꯁꯔ ꯌꯥꯎꯖꯔꯤ, ꯁꯤ ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯩꯕ ꯑꯃ, ꯅꯪꯅ ꯑꯆꯣꯞꯄꯁꯤ ꯁꯦꯠꯍꯟꯅꯤꯡꯗ꯭ꯔꯒ." ꯌꯥꯏꯐꯕꯤꯅ "ꯑꯁ, ꯏꯅꯦ, ꯃꯥꯃꯣ ꯂꯩꯇ꯭ꯔꯣ? ꯏꯝꯐꯥꯜ ꯃꯆꯥꯁꯦ ꯃꯔꯩ ꯌꯥꯝ ꯇꯧꯋꯦꯃꯤ." ꯇꯣꯝꯊꯤꯟꯅ "ꯀꯔꯤ ꯍꯥꯏꯕ, ꯏꯝꯐꯥꯜ ꯃꯆꯥ ꯃꯔꯩ ꯇꯧꯋꯦꯕ?" ꯌꯥꯏꯐꯕꯤꯗꯨ ꯃꯔꯩ ꯆꯦꯛꯁꯤꯜꯂꯒ "ꯁꯣꯏꯔꯦ, ꯇꯥꯃꯣ ꯍꯥꯏꯗꯧꯅꯦ." ꯇꯣꯝꯊꯤꯟꯅ "ꯑꯉꯥꯡ ꯅꯪ ꯆꯩ ꯆꯥꯅꯤ, ꯅꯍꯥꯟ ꯃꯈꯩꯅ ꯋꯥ ꯉꯥꯡꯗꯦ, ꯍꯧꯖꯤꯛꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯂꯀꯥꯟꯗ ꯃꯆꯤꯟ ꯃꯆꯥꯁꯦ ꯄꯦꯗ꯭ꯔꯦꯛ ꯉꯥꯡꯉꯤꯅꯦ." ꯃꯅꯦꯅ ꯈꯨꯗꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯇꯣꯝꯊꯤꯟꯗ ꯄꯤꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯈꯨꯗꯩꯁꯤꯗ ꯂꯩꯔꯦ, ꯏꯃꯨꯡꯗ ꯆꯪꯂꯒ ꯍꯣꯡꯗꯣꯛꯎ ꯂꯥꯛꯑꯣ." ꯇꯣꯝꯊꯤꯟꯗꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯄꯦꯜꯂꯕꯅꯤꯗꯀꯣ, ꯑꯩꯁꯦ ꯑꯃꯨꯛ ꯆꯣꯞꯍꯟꯗꯣꯔꯤ." ꯃꯅꯦꯅ "ꯀꯔꯤ ꯍꯥꯏꯕꯅꯣꯅꯦ ꯏꯕꯨꯡꯉꯣ?" ꯇꯣꯝꯊꯤꯟꯅ "ꯏꯅꯦ, ꯈꯨꯗꯩꯁꯦ ꯀꯌꯥ ꯁꯦꯠꯇꯕꯁꯤꯗ ꯃꯊꯥ ꯁꯥꯔꯤꯅꯦ." ꯌꯥꯏꯐꯕꯤꯅ "ꯈꯨꯗꯩ ꯁꯦꯠꯄ ꯍꯩꯇꯦ ꯀꯥꯏꯅ." ꯇꯣꯝꯊꯤꯟꯅ "ꯀꯩꯅꯣ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ?" ꯇꯥꯟꯖꯥꯗꯨꯗ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯨꯡꯉꯣꯁꯨ ꯂꯥꯛꯏ꯫ ꯌꯥꯏꯐꯕꯤꯅ "ꯏꯕꯨꯡꯉꯣ ꯂꯥꯛꯑꯦ, ꯍꯩꯃꯔꯣ, ꯅꯣꯏ ꯗꯗꯥꯁꯦ ꯈꯨꯗꯩ ꯑꯝꯇ ꯁꯦꯠꯄꯤꯔꯨꯆꯣ, ꯆꯠꯂꯣ." ꯏꯕꯨꯡꯉꯣꯅ "ꯀꯩꯅꯣ ꯏꯆꯦ, ꯏꯝꯐꯥꯜ ꯃꯆꯥꯔꯣ ꯈꯨꯗꯩ ꯁꯦꯠꯄ ꯍꯩꯇꯦ ꯍꯥꯏꯁꯦ? ꯌꯥꯝ ꯄꯛꯇꯦꯍꯦ." ꯇꯣꯝꯊꯤꯟ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯌꯦꯡꯉꯤ꯫ ꯌꯥꯏꯐꯕꯤꯅ "ꯍꯥꯏ, ꯑꯉꯥꯡꯅ ꯆꯩ ꯆꯥꯅꯤ, ꯎꯁꯤꯠꯇꯕ ꯇꯧꯅꯣ, ꯆꯪꯉꯣ ꯅꯪ ꯀꯥꯗ, ꯑꯝꯇ ꯈꯨꯗꯩ ꯁꯦꯠꯄꯤꯔꯨꯆꯣ." ꯏꯕꯨꯡꯉꯣꯅ "ꯏꯝꯐꯥꯜꯗ ꯂꯥꯛꯑꯣ, ꯑꯁꯤꯕꯨ ꯄꯥꯈꯪꯅꯦꯌꯦ, ꯑꯃꯦꯔꯤꯀꯥꯗꯒ ꯂꯩꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ. ꯏꯆꯦ, ꯁꯤ ꯅꯨꯄꯥꯁꯤ ꯏꯕꯥꯏ ꯑꯣꯏꯗꯣꯏꯔꯣ?" ꯌꯥꯏꯐꯕꯤꯅ ꯃꯥꯅ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜꯗꯨ ꯂꯧꯊꯣꯛꯂꯒ ꯏꯕꯨꯡꯉꯣꯗ ꯂꯥꯛꯇꯨꯅ ꯂꯪꯉꯤ꯫ "ꯅꯪꯗ ꯍꯥꯠꯂꯒꯦ." ꯑꯗꯨꯕꯨ ꯁꯦꯟꯗꯜ ꯑꯗꯨ ꯇꯣꯝꯊꯤꯟꯒꯤ ꯄꯥꯝꯕꯣꯝꯗ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ "ꯑꯌꯣ, ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯕꯣ, ꯀꯣꯛꯀ ꯉꯥꯎꯔꯦꯍꯦ." ꯌꯥꯏꯐꯕꯤꯅ "ꯇꯥꯃꯣ, ꯁꯣꯏꯈ꯭ꯔꯦ, ꯑꯁ, ꯃꯁꯤ ꯑꯉꯥꯡꯁꯤꯗ ꯐꯨꯒꯦꯗ." ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯐꯕꯤꯅ "ꯑꯉꯥꯡꯅ ꯃꯤ ꯎꯁꯤꯠꯇꯕ ꯈꯪꯕ꯭ꯔꯥ ꯅꯪ?" ꯏꯕꯨꯡꯉꯣꯅ "ꯊꯥꯗꯣꯛꯑꯣ ꯅꯥꯏꯌꯦ, ꯍꯤꯡꯆꯥꯕꯤ." ꯇꯣꯝꯊꯤꯟꯅ "ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ, ꯑꯩ ꯈꯨꯗꯩꯒ ꯑꯝꯇ ꯁꯦꯠꯆꯔꯔꯣꯏ, ꯍꯜꯂꯁꯤ ꯂꯥꯛꯑꯣ." ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯗ ꯆꯥ ꯂꯣꯟꯕ ꯆꯪꯈꯤꯕ ꯌꯥꯏꯐꯕꯤꯒꯤ ꯃꯅꯦ ꯊꯣꯔꯛꯇꯨꯅ "ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯨ ꯑꯉꯥꯡꯁꯥ?"
ꯇꯣꯝꯊꯤꯟꯗꯨ ꯃꯥꯡꯒꯣꯟꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯔꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯝꯃꯤ. ꯌꯥꯏꯐꯕꯤꯅ ꯇꯥꯃꯣ ꯑꯁ ꯑꯝꯇ ꯂꯥꯛꯄ ꯍꯥꯏꯕꯅꯤꯃꯤ. ꯃꯅꯦꯅ ꯏꯕꯨꯡꯉꯣ ꯆꯥꯒ ꯊꯛꯈꯤꯗꯧꯅꯤ ꯂꯥꯛꯈꯨꯑꯣ. ꯀꯔꯤ ꯉꯥꯡꯕꯤꯔꯨꯔꯒꯦ ꯅꯣꯏꯕꯣ? ꯌꯥꯏꯐꯕꯤꯅ ꯃꯥꯡꯒꯣꯟꯗꯒꯤ ꯆꯦꯟꯊꯔꯛꯂꯒ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯆꯤꯡꯂꯝꯃꯤ. ꯇꯥꯃꯣ ꯅꯊꯟꯇ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ? ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯋꯥꯅꯤ ꯁꯤꯕꯣ. ꯇꯣꯝꯊꯤꯟꯅ ꯂꯩꯁꯥꯕꯤꯅ ꯄꯥꯈꯪ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯄꯥꯈꯪ ꯏꯖꯠ ꯃꯥꯡꯉꯦꯗꯅ. ꯌꯥꯏꯐꯕꯤꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯇꯣꯝꯊꯤꯟꯒꯤ ꯃꯈꯨꯠ ꯈꯪꯇꯥ ꯊꯥꯗꯣꯛꯏ. ꯌꯥꯏꯐꯕꯤꯅ ꯑꯁ ꯇꯥꯃꯣꯁꯤꯃ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤ, ꯏꯀꯥꯏꯔꯦ ꯑꯁꯦꯡꯕ. ꯇꯣꯝꯊꯤꯟ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯧꯕꯅꯦ ꯄꯥꯏꯖꯧꯗ. ꯇꯣꯝꯊꯤꯟꯗꯨ ꯅꯝꯗꯅ ꯈꯨꯗꯩ ꯍꯣꯡꯍꯜꯂꯒ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯌꯥꯏꯐꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯦ. ꯃꯈꯨꯠꯇ ꯄꯣꯂꯤꯊꯤꯟ ꯈꯥꯎ ꯑꯃꯗ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯍꯥꯞꯂꯒ ꯄꯥꯏꯔꯒ ꯂꯥꯛꯏ. ꯇꯣꯝꯊꯤꯟꯅ ꯄꯦꯜꯂꯕꯅꯦ ꯈꯨꯗꯩꯁꯤꯒ, ꯁꯤꯕꯨ ꯀꯩ ꯑꯉꯥꯡꯅꯣꯃꯤ, ꯍꯣꯁꯄꯤꯇꯥꯜꯗꯅ ꯃꯔꯣꯟ ꯐꯥꯎ ꯊꯣꯛꯇꯦ, ꯃꯔꯝ ꯌꯧꯔꯒ ꯖꯥꯇꯥ ꯑꯃ ꯇꯧꯏ. ꯌꯥꯏꯐꯕꯤꯅ ꯇꯥꯃꯣ ꯅꯪ ꯑꯩ ꯀꯞꯆꯔꯛꯀꯅꯤ, ꯍꯤꯒ ꯑꯃꯇ ꯍꯣꯟꯖꯔꯣꯏ. ꯇꯣꯝꯊꯤꯟꯅ ꯅꯪꯅ ꯍꯤ ꯍꯣꯟꯗ꯭ꯔꯗꯤ ꯄꯥꯈꯪꯉꯩꯁꯤ ꯅꯪꯅ ꯆꯦꯟꯕꯤꯕ ꯇꯥꯔꯕ. ꯌꯥꯏꯐꯕꯤꯅ ꯇꯥꯃꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯨ ꯍꯥꯏꯕꯅꯤꯃꯤ. ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯍꯤꯊꯥꯡꯐꯝ ꯌꯧꯔꯦ. ꯑꯅꯤꯗꯨ ꯍꯤ ꯃꯊꯛꯇ ꯄꯨꯟꯅ ꯀꯥꯈꯠꯂꯝꯃꯤ. ꯌꯥꯏꯐꯕꯤꯅ ꯈꯨꯗꯥꯡꯒꯁꯦ ꯂꯣꯏꯅ ꯅꯥꯔꯦ, ꯄꯥꯈꯪꯅꯦꯅ ꯍꯤ ꯍꯣꯟꯕ ꯍꯩꯕꯁꯨ ꯅꯠꯇꯦ ꯇꯧꯔꯤꯁꯦ. ꯇꯣꯝꯊꯤꯟꯅ ꯐꯣꯔꯦꯟꯒꯤ ꯄꯥꯈꯪꯅꯦ ꯈꯜꯂꯣ, ꯏꯄꯥꯛꯁꯤꯗ ꯏꯁꯧ ꯂꯥꯡꯗꯅ ꯍꯤꯗꯣ ꯍꯣꯟꯕꯤꯔꯅꯨ, ꯍꯤꯡꯈꯤꯗꯧ ꯌꯥꯝ ꯋꯥꯠꯂꯤ. ꯌꯥꯏꯐꯕꯤꯅ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯅꯥꯎꯁꯦ ꯂꯥꯛꯇꯅ ꯂꯪꯈꯤꯗꯣꯏꯅꯤ. ꯇꯣꯝꯊꯤꯟꯅ ꯍꯩꯃꯥ ꯑꯩꯁꯦ ꯉꯁꯤ ꯃꯌꯨꯝꯗ ꯅꯝꯗꯅ ꯆꯦꯜꯍꯟꯗꯣꯔꯤ, ꯃꯁꯤ ꯄ꯭ꯂꯥꯟ ꯇꯧꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯦ. ꯌꯥꯏꯐꯕꯤꯅ ꯑꯣ ꯐꯩ ꯑꯩ ꯋꯥ ꯑꯃꯇ ꯉꯥꯡꯉꯣꯏꯀꯣ ꯍꯥꯏꯔꯒ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ. ꯇꯣꯝꯊꯤꯟꯗꯨ ꯌꯥꯏꯐꯕꯤꯅ ꯋꯥꯅ ꯍꯤ ꯍꯣꯜꯂꯤꯕꯗꯨ ꯌꯦꯡꯂꯒ ꯅꯣꯛꯆꯔꯤ. ꯌꯥꯏꯐꯕꯤꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯃꯈꯨꯠꯇꯨꯅ ꯏꯁꯤꯡ ꯀꯣꯛꯈꯠꯇꯨꯅ ꯌꯥꯏꯐꯕꯤꯗ ꯆꯥꯏꯁꯤꯜꯂꯤ. ꯇꯣꯝꯊꯤꯟꯅ ꯑꯣꯏ. ꯌꯥꯏꯐꯕꯤꯗꯨ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯒ ꯁꯨꯒꯠꯂꯝꯃꯤ. ꯇꯣꯝꯊꯤꯟꯅ ꯁꯨꯒꯠꯂꯁꯨ ꯐꯖꯩꯅꯦ. ꯌꯥꯏꯐꯕꯤ ꯑꯣꯟꯊꯣꯔꯛꯂꯒ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯇꯣꯝꯊꯤꯟꯅ ꯁꯨꯒꯠꯂꯁꯨ ꯅꯁꯛ ꯐꯖꯩ ꯍꯥꯏꯕꯅꯦ, ꯌꯥꯗ꯭ꯔꯣ ꯁꯤꯕꯣ? ꯌꯥꯏꯐꯕꯤꯅ ꯌꯥꯖꯔꯦ, ꯊꯥꯒꯠꯄꯤꯔꯅꯨ. ꯅꯣꯏꯒꯤ ꯏꯝꯐꯥꯜꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯨꯗꯤ, ꯑꯩꯈꯣꯏꯒꯨꯝꯕꯤ ꯀꯩ ꯆꯨꯕꯤꯒ ꯆꯥꯡꯗꯝꯅꯕꯤꯔꯅꯨ. ꯇꯣꯝꯊꯤꯟꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯌꯥꯝ ꯆꯝꯕ꯭ꯔꯥ ꯈꯜꯂꯒ ꯋꯥ ꯉꯥꯡꯕꯗꯤ ꯏꯁꯤꯡ ꯂꯤꯇ꯭ꯔꯦ. ꯌꯥꯏꯐꯕꯤꯅ ꯍꯤ ꯍꯣꯜꯂꯤꯕ ꯅꯥꯎ ꯃꯇꯣꯟꯗꯨꯅ ꯇꯣꯝꯊꯤꯟꯗ ꯏꯁꯤꯡ ꯈꯣꯝꯖꯤꯟꯗꯨꯅ ꯆꯥꯏꯁꯤꯜꯂꯛꯏ. ꯇꯣꯝꯊꯤꯟ ꯃꯃꯥꯏꯗ ꯏꯁꯤꯡꯗꯨꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ. ꯇꯣꯝꯊꯤꯟꯅ ꯑꯌꯥ ꯁꯤꯕꯨ ꯀꯩꯗꯧꯔꯤꯅꯣ, ꯂꯨꯞꯄꯦ ꯂꯣꯏꯅ. ꯌꯥꯏꯐꯕꯤꯅ ꯇꯥꯃꯣ ꯂꯦꯡꯒꯅꯨꯀꯣ, ꯇꯨꯒꯦ ꯇꯧꯏꯀꯣ. ꯇꯣꯝꯊꯤꯟ ꯈꯨꯗꯩ ꯃꯆꯤꯗꯨꯅ ꯃꯃꯥꯏꯗꯨ ꯇꯩꯊꯣꯛꯂꯝꯃꯤ. ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯀꯪꯐꯥꯜ ꯌꯧꯔꯦ, ꯑꯗꯨꯒ ꯑꯅꯤꯗꯨ ꯍꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ. ꯇꯣꯝꯊꯤꯟꯅ ꯑꯁ ꯈꯨꯗꯩꯁꯤꯒ ꯐꯨꯔꯤꯠꯁꯤꯒ ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯦ. ꯌꯥꯏꯐꯕꯤꯅ ꯌꯦꯡꯅꯖꯁꯅꯨ, ꯍꯦꯔꯣ ꯃꯥꯟꯕꯩꯅꯦ. ꯇꯣꯝꯊꯤꯟꯅ ꯌꯥꯏꯐꯕꯤꯗ ꯑꯃꯨꯛ ꯂꯛꯅꯔꯛꯏ. ꯅꯪꯒꯤ ꯍꯦꯔꯣ ꯃꯥꯜꯂꯤꯖꯥꯠꯂꯣ? ꯌꯥꯏꯐꯕꯤꯅ ꯇꯣꯝꯊꯤꯟꯒꯤ ꯄꯥꯝꯕꯣꯝꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯔꯝꯃꯤ. ꯑꯁ ꯇꯥꯃꯣꯁꯤꯃ ꯇꯜꯂꯤ ꯌꯥꯝꯅ. ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯌꯥꯏꯐꯕꯤꯒꯤ ꯌꯨꯝ ꯌꯧꯔꯛꯑꯦ. ꯂꯩꯍꯧꯔꯤꯕ ꯒꯥꯔꯗꯁꯤꯡꯗꯨ ꯇꯣꯝꯊꯤꯟ ꯎꯕꯗ ꯄꯨꯡꯉꯪꯉꯛꯏ. ꯒꯥꯔꯗ ꯑꯃꯅ ꯍꯥꯏꯔꯛꯏ, ꯁꯥꯔ ꯀꯩꯅꯣ ꯇꯧꯕꯤꯔꯛꯏꯁꯤꯅ? ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯒꯥꯔꯗ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯛꯏ. ꯇꯣꯝꯊꯤꯟꯅ ꯀꯩꯅꯣꯅꯦ, ꯍꯤ ꯌꯣꯟꯕꯗ ꯏꯁꯤꯡ ꯈꯔ ꯆꯣꯠꯂꯕ, ꯑꯗꯨꯗ ꯍꯩ ꯌꯥꯏꯐꯕꯤ ꯅꯪꯒꯤ ꯄꯣꯠ ꯆꯩ ꯄꯨꯒꯗꯕꯗꯣ ꯈꯔ ꯄꯨꯊꯣꯔꯛꯑꯣ, ꯊꯦꯡꯈ꯭ꯔꯅꯤ. ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯇꯥꯃꯣ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ, ꯑꯩ ꯄꯨꯊꯣꯛꯆꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯐꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯇꯣꯝꯊꯤꯟꯒ ꯂꯩꯍꯧꯔꯤꯕ ꯒꯥꯔꯗ ꯑꯗꯨꯅ ꯁꯥꯔ ꯉꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯋꯥꯕꯗ ꯂꯣꯏꯔꯦ, ꯈ꯭ꯋꯥꯡꯒꯁꯦ ꯅꯥꯔꯦ ꯐꯛꯁꯤꯗ ꯐꯝꯕꯗ. ꯇꯣꯝꯊꯤꯟꯅ ꯑꯩꯗꯤ ꯅꯛꯄ ꯃꯥꯜꯂꯨꯔꯦ, ꯍꯤ ꯍꯣꯜꯂꯒ ꯆꯠꯂꯤꯅꯦ,
ꯑꯗꯨꯁꯨ ꯑꯩꯗꯤ ꯍꯩꯇꯕꯅꯤꯅ ꯂꯩꯁꯥꯕꯤꯁꯤꯅ ꯍꯣꯜꯂꯤꯕ ꯒꯥꯔꯗ ꯑꯗꯨꯅ ꯑꯁꯤ ꯂꯩꯁꯥꯕꯤꯁꯦ ꯃꯁꯛꯁꯨ ꯐꯖꯩ ꯆꯝꯁꯨ ꯆꯝꯃꯦ ꯑꯩ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯔꯁꯤꯔ ꯀꯩꯅꯣ ꯇꯣꯝꯊꯤꯟꯅ ꯍꯥꯏ ꯋꯥꯊꯤ ꯇꯧꯅꯨ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯊꯕꯛ ꯇꯠꯀꯦꯔꯣ ꯅꯣꯏ ꯃꯦꯗꯥꯝ ꯑꯣꯏꯗꯣꯔꯤꯕꯅꯤ ꯒꯥꯔꯗ ꯑꯗꯨꯅ ꯁꯣꯔꯤ ꯁꯥꯔ ꯃꯗꯥꯎꯗꯤ ꯍꯥꯏꯐꯦꯠ ꯌꯥꯏꯍꯦ ꯇꯣꯝꯊꯤꯟꯅ ꯆꯨꯞꯆꯥꯞꯇ ꯂꯩꯔꯣ ꯌꯥꯔꯦ ꯃꯁꯥ ꯈꯪꯗ꯭ꯔꯤꯕꯅꯤꯀꯣ ꯌꯥꯏꯐꯕꯤꯅ ꯄꯣꯠ ꯆꯩ ꯈꯥꯎ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯒ ꯃꯈꯣꯏ ꯏꯝꯐꯥꯜ ꯇꯝꯅ ꯑꯃꯨꯛ ꯒꯥꯔꯤ ꯊꯧꯔꯛꯂꯦ ꯁꯣꯝꯗꯅ ꯃꯉꯥꯜ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯉꯥꯜꯅ ꯃꯤꯈꯨꯕꯤ ꯄꯄꯥ ꯊꯕꯛ ꯍꯜꯂꯛꯑꯦ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯆꯥꯅꯨꯄꯤꯁꯦ ꯎꯍꯧꯗ꯭ꯔꯗꯤ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦꯕ ꯑꯕꯦꯝꯃꯅ ꯍꯧꯖꯤꯛꯇ ꯀꯞꯄ ꯐꯈꯤꯗ ꯉꯥꯏꯔꯤ ꯊꯦꯝꯕ ꯌꯥꯝꯅ ꯋꯥꯏ ꯅꯪꯅꯔꯨꯔꯅꯨꯀꯣ ꯃꯉꯥꯜꯅ ꯃꯄꯥ ꯂꯥꯛꯑꯗꯤ ꯏꯆꯥꯅꯨꯄꯤ ꯀꯞꯄ ꯇꯣꯛꯂꯅꯤ ꯅꯠꯇ꯭ꯔꯣ ꯃꯤꯀꯨꯕꯤ ꯑꯕꯦꯝꯃꯅ ꯃꯆꯥ ꯊꯣꯏ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠꯁꯦ ꯉꯥꯏꯍꯥꯛ ꯄꯥꯏꯔꯒ ꯁꯥꯟꯅꯧꯁꯦ ꯄꯄꯥ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯍꯟꯈꯤꯒꯦꯀꯣ ꯃꯉꯥꯜꯅ ꯐꯨꯔꯤꯠꯁꯦ ꯁꯤꯗ ꯊꯝꯃꯒꯦꯀꯣ ꯍꯦꯡꯒꯔꯗ ꯌꯥꯟꯊꯣꯛꯑꯣ ꯑꯕꯦꯝꯃꯅ ꯍꯣꯏ ꯈꯨꯗꯩꯁꯤꯗ ꯂꯩꯖꯔꯦ ꯇꯥꯃꯣ ꯈꯣꯡꯎꯞꯇ ꯂꯧꯊꯣꯛꯄꯤꯔꯛꯑꯣ ꯁꯨꯔ ꯍꯦꯛꯇ ꯊꯝꯃꯨꯔꯒꯦ ꯃꯉꯥꯜꯅ ꯐꯖꯅ ꯋꯥꯔꯦ ꯉꯁꯤꯗꯤ ꯁꯦ ꯊꯝꯃꯨꯔꯣ ꯑꯕꯦꯝꯃꯅ ꯍꯌꯦꯡꯗꯤꯅꯦ ꯇꯥꯃꯣꯆꯧꯒꯤ ꯑꯣꯔꯐꯥꯟ ꯍꯣꯝ ꯁꯥꯐꯝꯗꯨꯗ ꯆꯠꯂꯨꯁꯦ ꯏꯆꯦ ꯌꯥꯏꯐꯕꯤꯗꯣ ꯉꯁꯤꯗꯒꯤ ꯂꯩꯅꯤ ꯍꯥꯏꯕꯅꯦ ꯑꯗꯨꯗ ꯃꯉꯥꯜꯅ ꯍꯣꯏ ꯆꯠꯁꯤ ꯇꯥꯃꯣꯁꯤꯅ ꯅꯨꯄꯤꯗꯨ ꯂꯧꯗꯣꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯕꯤꯗꯤ ꯃꯥꯜꯂꯤ ꯑꯃꯨꯛ ꯊꯃꯣꯏ ꯀꯥꯏꯔꯒ ꯁꯣꯔꯥ ꯁꯣꯟꯅꯗꯅ ꯑꯕꯦꯝꯃꯅ ꯍꯩꯗꯤ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣꯅꯤ ꯃꯉꯥꯜꯅ ꯏꯁ ꯃꯕꯨꯡꯅꯤꯅ ꯄꯥꯈꯠꯆꯔꯤꯕ ꯑꯕꯦꯝꯃꯅ ꯄꯥꯈꯠꯇ꯭ꯔꯗꯤ ꯈꯨꯗꯩꯗꯣ ꯍꯣꯡꯕꯤꯔꯣ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯐꯧꯗꯣꯛꯂꯝꯃꯒꯦ ꯏꯆꯥ ꯊꯣꯏꯕꯤ ꯀꯞꯀꯅꯨꯀꯣ ꯅꯄꯥꯅ ꯃꯥꯏꯅ ꯂꯧꯖꯔꯅꯤ ꯑꯩ ꯊꯕꯛ ꯌꯥꯝ ꯇꯧꯗꯣꯔꯤ ꯃꯉꯥꯜꯅ ꯁꯦ ꯈꯣꯡꯒ꯭ꯔꯥꯎꯁꯤꯗ ꯊꯝꯃꯦꯀꯣ ꯄꯄꯥ ꯂꯥꯛꯏ ꯄꯄꯥꯒꯤ ꯃꯤꯈꯨꯕꯤ ꯌꯥ ꯏꯆꯥꯁꯦ ꯎꯁꯤꯕꯅ ꯏꯁ ꯅꯣꯏꯁꯤꯗꯤ ꯑꯕꯦꯝꯃꯅ ꯑꯩ ꯃꯈꯥꯗ ꯋꯥꯏꯒ ꯁꯤꯜꯂꯨꯒꯦ ꯑꯉꯥꯡ ꯀꯞꯍꯜꯂꯛꯀꯅꯨꯀꯣ ꯇꯥꯃꯣ ꯃꯉꯥꯜꯅ ꯃꯄꯥ ꯂꯥꯛꯑꯗꯤ ꯀꯞꯄꯔꯣꯏꯌꯦ ꯁꯣꯝꯗꯁꯨ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯄꯅ ꯌꯥꯏꯐꯕꯤ ꯍꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯏ ꯇꯣꯝꯊꯤꯟꯅ ꯒꯦꯠ ꯆꯥꯡꯉꯣ ꯑꯩ ꯈꯨꯗꯩꯁꯤꯒ ꯃꯤꯎꯅꯤ ꯊꯣꯡꯖꯤꯟꯗ ꯗꯥꯏꯔꯦꯛ ꯈꯥꯝꯒꯦ ꯂꯩꯔꯝꯂꯤꯕ ꯒꯥꯔꯗꯁꯤꯡꯗꯨꯅ ꯒꯦꯠꯇꯨ ꯍꯥꯡꯉꯤ ꯇꯣꯝꯊꯤꯟ ꯒꯥꯔꯤꯗ ꯐꯝꯅ ꯌꯥꯔꯦ ꯉꯁꯤꯗꯤ ꯅꯣꯏ ꯂꯣꯏꯅ ꯁꯨꯇꯤ ꯍꯜꯂꯣ ꯁꯠ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯌꯥꯏꯐꯕꯤꯅ ꯀꯨꯝꯃꯁꯤ ꯇꯥꯃꯣ ꯇꯣꯝꯊꯤꯟꯅ ꯀꯨꯝꯃꯅꯤ ꯃꯣꯏ ꯊꯣꯛꯈꯤꯕ ꯌꯦꯡꯉꯤꯅꯦ ꯈꯨꯗꯩꯁꯤꯒ ꯀꯩꯅꯣꯝ ꯈꯜꯂꯅꯤ ꯑꯗꯨꯏꯅꯦ ꯌꯥꯏꯐꯕꯤꯅ ꯈꯨꯗꯩꯒꯤꯔꯣ ꯑꯁ ꯌꯥꯝ ꯄꯛꯇꯦ ꯇꯥꯃꯣꯁꯦ ꯃꯩꯇꯩ ꯃꯆꯥ ꯃꯥꯟꯖꯗꯦ ꯊꯣꯡꯁꯦ ꯀꯃꯥꯏ ꯍꯥꯡꯒꯦ ꯑꯝꯇ ꯍꯥꯡꯉꯣ ꯑꯩ ꯀꯨꯝꯒꯦ ꯃꯤ ꯇꯣꯝꯊꯤꯟꯅ ꯌꯥꯏꯐꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯇꯣꯝꯊꯤꯟꯅ ꯁꯨꯃꯥꯏꯅꯒ ꯊꯣꯡ ꯍꯥꯡꯕꯩ ꯆꯪꯁꯤꯜꯂꯛꯄꯁꯤ ꯄꯥꯈꯠꯄ꯭ꯔꯥ ꯃꯨꯟꯅ ꯌꯦꯡꯉꯤꯗꯣ ꯌꯥꯏꯐꯕꯤꯅ ꯆꯠꯂꯣꯍꯦ ꯚꯥꯞꯀꯗꯤ ꯇꯥꯃꯣꯁꯦ ꯁꯨꯝ ꯑꯉꯥꯡ ꯑꯣꯟꯊꯣꯔꯛꯏ ꯌꯥꯏꯐꯕꯤꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯒꯦ ꯇꯧꯕꯗ ꯁꯣꯏꯗꯅ ꯐꯅꯦꯛꯇ ꯍꯦꯛ ꯅꯦꯠꯁꯜꯂꯨꯗꯅ ꯃꯈꯥꯗ ꯇꯨꯔꯝꯃꯤ ꯇꯣꯝꯊꯤꯟꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯨꯝꯕ ꯐꯥꯎ ꯍꯦꯛ ꯐꯖꯅ ꯀꯨꯝꯗꯦꯗꯀꯣ ꯅꯈꯨꯒ ꯇꯠꯂꯕ ꯌꯥꯏꯐꯕꯤꯅ ꯑꯌꯣ ꯏꯃꯥ ꯁꯤꯔꯦ ꯍꯥꯏꯕ ꯇꯣꯝꯊꯤꯟꯅ ꯐꯖꯅ ꯀꯨꯝꯕ ꯌꯥꯗ꯭ꯔꯣ ꯅꯪ ꯈꯥꯎꯗꯣ ꯑꯗꯨꯝ ꯀꯣꯟꯅ ꯂꯧꯕ ꯌꯥꯗ꯭ꯔꯣ ꯈꯥꯎꯒ ꯄꯨꯂꯞ ꯀꯨꯝꯃꯤꯗꯣ ꯑꯩꯅ ꯂꯧꯈ꯭ꯔꯗꯕꯩ ꯇꯥꯏꯞꯇ ꯍꯥꯏꯅ ꯇꯣꯝꯊꯤꯟꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯌꯥꯏꯐꯕꯤꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ ꯇꯣꯝꯊꯤꯟꯅ ꯀꯌꯥꯝ ꯁꯣꯛꯒꯦ ꯌꯥꯏꯐꯕꯤꯅ ꯑꯌꯣ ꯈꯨꯁꯦ ꯅꯥꯏꯅꯦ ꯇꯣꯝꯊꯤꯟꯅ ꯁꯔꯨꯒ ꯀꯥꯏꯔ ꯆꯠꯂꯣ ꯌꯥꯏꯐꯕꯤꯅ ꯈꯪꯗꯦ ꯅꯪ ꯒꯥꯔꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯣꯡꯖꯔꯣꯏ ꯌꯥꯝ ꯋꯥꯡꯃꯜꯂꯤꯅꯦ ꯇꯣꯝꯊꯤꯟꯅ ꯀꯩꯅꯣ ꯀꯞꯉꯥꯡ ꯇꯧꯔꯤꯗꯨꯕꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯥꯅ ꯀꯨꯝꯕꯗꯤ ꯍꯩꯇꯅ ꯌꯥꯝ ꯅꯥꯔꯕꯣ ꯊꯥꯡꯉꯨꯔꯣ
ꯌꯥꯏꯐꯕꯤꯅ ꯌꯥꯖꯔꯦ ꯌꯥꯖꯔꯦ ꯕꯕꯥꯒꯤ ꯀꯥ ꯐꯥꯎꯕ ꯉꯥꯛꯄꯤꯔꯝꯃꯨ ꯌꯥꯔꯦ ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯌꯥꯏꯐꯕꯤꯕꯨ ꯍꯥꯏꯐꯦꯠ ꯉꯥꯛꯂꯒ ꯃꯄꯥꯒꯤ ꯃꯅꯥꯛ ꯐꯥꯎ ꯆꯪꯃꯤꯟꯅꯔꯛꯏ ꯇꯣꯝꯕꯅ ꯏꯆꯥ ꯂꯥꯛꯑꯕꯣ ꯌꯥꯏꯐꯕꯤꯅ ꯂꯥꯛꯑꯦ ꯕꯕꯥ ꯇꯣꯝꯊꯤꯟꯅ ꯌꯥꯏꯐꯕꯤ ꯅꯪ ꯈꯪꯂꯅꯤꯀꯣ ꯀꯥꯁꯤꯡꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡ ꯅꯪ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯒ꯭ꯌꯥꯁꯁꯨ ꯑꯩꯅ ꯑꯅꯧꯕ ꯑꯃ ꯂꯩꯔꯕꯅꯤ ꯇꯣꯝꯕꯅ ꯏꯕꯨꯡꯉꯣ ꯏꯆꯥꯒꯤ ꯂꯃꯟꯁꯤ ꯏꯄꯥ ꯍꯣꯏꯅ ꯁꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ ꯇꯣꯝꯊꯤꯟꯅ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯄꯥꯕꯨꯡ ꯄꯥꯕꯨꯡꯅ ꯈꯣꯡ ꯆꯤꯛꯄ ꯅꯥꯕ ꯂꯣꯏꯅ ꯐꯔꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯈꯣꯡ ꯑꯃꯁꯨ ꯍꯥꯞꯄꯨꯗꯣꯏꯅꯤꯀꯣ ꯄꯥꯕꯨꯡ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯅꯣ ꯅꯆꯥꯅ ꯍꯤꯡꯂꯤꯈꯩ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯖꯒꯅꯤ ꯌꯥꯏꯐꯕꯤꯅ ꯇꯥꯃꯣ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯇꯥꯃꯣ ꯑꯩ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯁꯨꯝ ꯂꯩꯕꯗꯣ ꯏꯀꯥꯏ ꯑꯩꯕꯨꯁꯨ ꯊꯕꯛ ꯄꯤꯌꯨꯀꯣ ꯇꯥꯃꯣ ꯇꯣꯝꯊꯤꯟꯅ ꯅꯪꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡꯁꯦ ꯅꯪꯅ ꯆꯥ ꯂꯣꯟꯕꯤꯔꯒ ꯈꯔ ꯄꯤꯕꯤꯌꯨ ꯑꯩꯅ ꯑꯆꯥꯄꯣꯠꯁꯨ ꯂꯣꯏꯅ ꯂꯩꯔꯒ ꯊꯝꯂꯕꯅꯤ ꯒꯦꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯉꯥꯛꯂꯕꯅꯤ CCTV ꯀꯦꯃꯦꯔꯥ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯦꯠꯂꯕꯅꯤ ꯅꯪ ꯀꯤꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯇꯥꯃꯣ ꯍꯟꯕꯤꯔꯣ ꯇꯣꯝꯊꯤꯟꯅ ꯑꯗꯣ ꯈꯨꯗꯩꯁꯦ ꯑꯩ ꯍꯌꯦꯡ ꯁꯨꯔꯒ ꯄꯤꯔꯛꯑꯒꯦꯀꯣ ꯌꯥꯏꯐꯕꯤꯅ ꯌꯥꯔꯦ ꯇꯥꯃꯣ ꯇꯣꯝꯊꯤꯟꯅ ꯄꯥꯕꯨꯡ ꯑꯩ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯇꯣꯝꯊꯤꯟꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯌꯥꯏꯐꯕꯤꯅ ꯕꯕꯥ ꯏꯁꯣꯔꯁꯦ ꯂꯩꯇꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯔꯗꯤ ꯎꯕꯤꯕ ꯃꯥꯜꯂꯤ ꯅꯥꯎꯗꯣ ꯌꯨꯝꯗ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩ ꯍꯥꯏꯕꯤꯌꯣꯅ ꯅꯦꯅꯦꯗ ꯍꯥꯏꯔꯝꯃꯕꯅꯤ ꯇꯣꯝꯕꯅ ꯏꯕꯨꯡꯉꯣꯅ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯛ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯏꯕꯦꯝꯃ ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯕꯕꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯂꯩꯁꯅꯥꯒ ꯊꯥꯅꯤꯜꯒ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯂꯩꯁꯅꯥꯅ ngasi numisima suti lꯧꯊꯣꯛꯏꯗꯤ ꯍꯥꯏ ꯌꯨꯝꯗꯗꯤ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦꯗꯀꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯊꯥꯅꯤꯜꯅ ꯃꯥꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯕ ꯖꯥꯠꯂꯣ ꯂꯩꯁꯅꯥꯅ ꯀꯟꯐꯔꯝꯗꯤ ꯇꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯑꯕꯦꯝꯃꯅ ꯍꯥꯏꯕꯗꯗꯤ ꯏꯕꯨꯡꯉꯣꯅ ꯒꯥꯔꯤꯅ ꯊꯦꯡꯖꯤꯜꯂꯨꯏ ꯍꯥꯏꯕ ꯑꯍꯟꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯏꯪꯖꯩ ꯇꯞꯆꯩ ꯌꯥꯝ ꯆꯝꯃꯦ ꯍꯥꯏ ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯍꯥꯏꯐꯦꯠ ꯄꯥꯝꯖꯕ ꯃꯥꯜꯂꯦꯗꯤ ꯍꯥꯏꯔꯝꯃꯤ ꯑꯩꯅꯗꯤ ꯀꯔꯝ ꯍꯪꯂꯨꯅꯤ ꯊꯥꯅꯤꯜꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯣꯔꯐꯥꯟ ꯍꯣꯝ ꯁꯥꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯟꯅꯕ ꯊꯝꯅꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯔꯅꯦ ꯂꯩꯁꯅꯥꯅ ꯍꯣꯏ ꯃꯥꯅꯦ ꯊꯥꯅꯤꯜꯅ ꯍꯥꯏꯁ ꯃꯥꯒꯤꯁꯤ ꯑꯪꯀ ꯑꯃꯅꯤ ꯁꯣꯏꯗ꯭ꯔꯦ ꯄꯥꯝꯂꯝꯂꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯍꯦꯛꯇ ꯐꯥꯔꯨꯔꯁꯤꯔꯥ ꯂꯩꯁꯅꯥꯅ ꯍꯣꯏꯅꯦ ꯃꯗꯨꯅ ꯐꯗꯣꯏ ꯃꯥꯜꯂꯤ ꯃꯈꯣꯏ ꯇꯥꯃꯣ ꯑꯃꯨꯛ ꯊꯃꯣꯏ ꯀꯥꯏꯔꯒ ꯁꯤꯈꯤꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯊꯥꯅꯤꯜꯅ ꯃꯥꯅꯦ ꯑꯗꯨꯅꯤ ꯈꯜꯂꯤꯁꯦ ꯍꯣꯏ ꯅꯆꯥꯅꯨꯄꯥ ꯂꯥꯛꯑꯦ ꯇꯣꯝꯊꯤꯟꯗꯨ ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯩꯁꯅꯥꯅ ꯑꯆꯧꯕ ꯀꯔꯤꯅꯣ ꯅꯪꯅ ꯈꯨꯗꯩꯒ ꯁꯦꯠꯂꯒ ꯂꯥꯛꯏꯗꯨꯅ ꯀꯔꯥꯏꯗꯒꯤ ꯈꯨꯗꯩꯅꯣ ꯇꯣꯝꯊꯤꯟꯅ ꯏꯃꯥ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯏꯁꯤꯡ ꯆꯣꯠꯂꯕ ꯁꯦ ꯑꯝꯇ ꯁꯨꯕꯤꯌꯨ ꯈꯥꯎꯁꯤꯗ ꯌꯥꯎꯔꯕꯅꯦ ꯈꯨꯗꯩꯁꯤꯁꯨ ꯑꯩ ꯍꯣꯡꯂꯛꯈꯤꯒꯦ ꯄꯨꯟꯅ ꯁꯨꯔꯣ ꯃꯤꯒꯤꯅꯤ ꯄꯤꯊꯣꯛꯈꯤꯗꯣꯏꯅꯦ ꯊꯥꯅꯤꯜꯅ ꯃꯤ ꯍꯥꯏꯗꯤ ꯏꯃꯧ ꯅꯨꯄꯤꯒꯤꯔꯅꯦ ꯇꯣꯝꯊꯤꯟꯅ ꯋꯥꯔꯤꯗꯤꯕ ꯄꯥꯕꯨꯡꯁꯤꯁꯨ ꯍꯅꯨꯗ꯭ꯔꯤꯅꯦ ꯍꯥꯏꯔꯝꯂꯒ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯃꯈꯣꯏ ꯇꯥꯃꯣꯁꯤꯁꯨ ꯑꯉꯥꯡ ꯏꯀꯥꯏꯔꯝꯃꯅꯤ ꯑꯣꯟꯊꯣꯛꯄ ꯊꯥꯅꯤꯜꯅ ꯏꯀꯥꯏꯁꯅꯣ ꯅꯨꯡꯁꯤꯕ ꯑꯃ ꯃꯥꯡꯈ꯭ꯔꯕꯗꯤ ꯅꯨꯡꯁꯤꯕ ꯑꯃꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯃꯟꯗꯕꯩꯅꯦ ꯇꯣꯝꯊꯤꯟꯗꯨ ꯃꯥꯏ ꯀꯥꯗ ꯆꯪꯉꯛꯏ ꯇꯣꯝꯊꯤꯟꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯏꯃꯧ ꯅꯨꯄꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤꯅ ꯑꯩꯅ ꯐꯥꯎ ꯃꯁꯥꯗ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯒ ꯃꯣꯏꯗꯤ ꯄꯥꯎꯒꯁꯦ ꯌꯥꯝ ꯈꯪꯕꯗꯧꯅ ꯁꯤ ꯋꯥꯁꯤ ꯑꯩꯈꯣꯏ ꯑꯕꯦꯝꯃꯒ ꯃꯉꯥꯜꯒꯅ ꯇꯝꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯅꯤꯁꯤꯗꯤꯕ 5Gꯗꯒꯤ ꯍꯦꯟꯅ ꯌꯥꯡꯉꯤ ꯃꯆꯤꯟꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯁꯤꯗ ꯇꯥꯔꯝꯗꯥꯏ ꯂꯤꯛꯂꯥꯒꯨꯝ ꯌꯥꯜꯂꯒ ꯂꯩꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯤꯕꯁꯤ
ꯃꯇꯣꯟ ꯆꯣꯡꯂꯛꯈꯤꯒꯗ꯭ꯔꯥ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯉꯩꯁꯤꯗ ꯍꯣꯏ ꯌꯥꯏꯐꯕꯤ ꯌꯥꯝꯅ ꯆꯝꯃꯤ ꯏꯪ ꯇꯞꯄꯤ ꯑꯋꯥꯕꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕꯤꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤꯕꯁꯤꯗꯤ ꯃꯥꯒꯤ ꯁꯛꯇꯝꯗ ꯅꯠꯇꯦ ꯃꯥꯒꯤ ꯎꯕ ꯐꯪꯗ꯭ꯔꯕ ꯒꯨꯟ ꯈꯔ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯄꯦꯁꯦꯟꯁ ꯂꯩꯕꯤ ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯁꯤꯅ ꯍꯦꯟꯅ ꯑꯩ ꯃꯤꯅꯨꯡꯁꯤ ꯇꯁꯦꯡꯅ ꯄꯣꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯨꯔꯕꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯑꯣꯏꯅ ꯎꯈꯤꯗ꯭ꯔꯥ ꯈꯟꯕꯁꯤꯗ ꯑꯩ ꯍꯥꯏꯕ ꯉꯝꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯐꯔꯦ ꯑꯩꯒꯤ ꯊꯃꯣꯏꯕꯨꯁꯨ ꯃꯥꯅ ꯈꯪꯅꯕꯒꯤ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯕꯨꯡꯕꯨꯁꯨ ꯐꯈꯤꯁꯅꯨꯗ ꯇꯣꯝꯊꯤꯟꯗꯨ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯂꯒ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯒ ꯈꯨꯗꯩꯗꯨ ꯃꯃꯥꯗ ꯄꯤꯔꯝꯃꯤ ꯊꯥꯅꯤꯜꯅ ꯏꯕꯨꯡꯉꯣ ꯃꯇꯝ ꯆꯥꯔꯦꯀꯣ ꯇꯣꯝꯊꯤꯟꯅ ꯀꯔꯤ ꯃꯇꯝꯅꯣ ꯄꯥꯕꯨꯡ ꯂꯩꯁꯅꯥꯅ ꯈꯤꯠ ꯍꯥꯏꯔꯨꯔꯅꯨꯕ ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯗꯥꯏꯔꯦꯛ ꯑꯦꯇꯦꯛ ꯇꯧꯔꯨꯔꯁꯤ ꯊꯥꯅꯤꯜꯅ ꯏꯀꯥꯏꯗꯅ ꯃꯊꯨꯟ ꯊꯥꯡꯒꯠꯈꯩ ꯆꯦꯟꯈꯠꯈ꯭ꯔꯤꯗꯨ ꯎꯗ꯭ꯔꯣ ꯂꯩꯁꯅꯥꯅ ꯑꯗꯣ ꯇꯥꯡ 10ꯗꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯐꯤꯔꯣꯏꯅꯤ ꯑꯁꯤꯒ ꯂꯣꯏꯈ꯭ꯔꯒ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯍꯦꯛꯇ ꯍꯣꯡꯗꯣꯛꯑꯁꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯊꯥꯅꯤꯜꯅ ꯑꯗꯣ ꯏꯇꯩꯃꯗꯣ ꯂꯨꯍꯣꯡꯕ ꯂꯥꯛꯎ ꯌꯥꯒꯗ꯭ꯔꯣ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯗꯗꯤ ꯍꯦꯛ ꯍꯦꯛ ꯆꯠꯄꯗ ꯑꯩꯈꯣꯏꯗ ꯂꯥꯛꯇꯦꯅ ꯑꯉꯥꯡꯅ ꯁꯥꯎꯔꯤꯗꯣ ꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯗ ꯂꯥꯛꯅꯤꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯈꯤꯗꯥꯏ ꯂꯩꯁꯅꯥꯅ ꯑꯩ ꯐꯤꯔꯣꯏ ꯆꯠꯄꯗ ꯍꯥꯏꯔꯝꯂꯒꯦ ꯏꯆꯦꯗꯣ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯉꯤꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯊꯧꯕꯒꯤ ꯃꯃꯥꯡꯗꯗꯤ ꯂꯦꯞꯄꯔꯣꯏꯅ ꯈꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯗꯗꯤ ꯃꯥ ꯂꯥꯛꯇꯕꯒ ꯌꯥꯔꯣꯏꯅ ꯊꯥꯅꯤꯜꯅ ꯂꯥꯛꯅꯤꯕꯨ ꯊꯥꯖꯗꯦꯗ ꯑꯁꯨꯛ ꯁꯥꯡꯂꯕ ꯆꯍꯤꯁꯤ ꯅꯪꯅ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯑꯃꯨꯛꯇ ꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯒ ꯂꯩꯁꯅꯥꯅ ꯌꯥꯔꯦꯍꯦ ꯃꯈꯣꯏ ꯇꯥꯃꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯒꯁꯦ ꯑꯩꯈꯣꯏꯅꯤꯅ ꯂꯣꯏꯊꯣꯛꯄꯤꯔꯦ ꯑꯩ ꯐꯤꯁꯦ ꯑꯝꯇ ꯁꯨꯕꯤꯔꯨꯈꯤꯒꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯊꯥꯅꯤꯜꯅ ꯍꯣꯏ ꯍꯣꯏ